अल्हम्दुलिल्लाह वकफ़ा वसलामुन अला इबादिहिल्लज़ीना इस्तफ़ा अम्मा बाद अऊज़ु बिल्लाहि मिनश शैतानिर रजीम बिस्मिल्लाहिर रहमानिर रहीम यौम यंज़ुरुल मर्अु मा क़द्दमत यदाहु व यक़ूलुल काफ़िरु या लैतनी कुन्तु तुराबा सदक़ल्लाहुल अज़ीम। नुंसीजरबा इचिल इनाउसिंग अल्लाह रब्बुल इज़्ज़तना इंसान मियोइबा अखोय असि ताइबंगपान असिदा सिस्टम कया अमगी मखादा अखोयना तौगदबा तौरोइदबा अखोयना हिंगदबा पुंसी मरेल नाइतोंगी ओइबा पुंसीदा करमाइना हिंगनी अपुनबा मियामगा पुनबा पुंसीदा करमाइना हिंगनी हाइबना चिंबा हिरम खुदिंगमक असि ओमनमक ताकपी तंबीरगा जमीन लैमाय असिदा अखोयबो थाबीरख्रबनी। हाइरिबा पुंसी मथेक असिदा अखोयना मितकुप अमा फावबा इसागी अपामबदा पुंसी लेंथोकपगी हक अमा फावबा लैते। अल्लाहना थमलिबा ngमखै अदुगी मपाल लांथोकपगी हक अमा फावबा लैते। करिगुंबा लांथोकपा तारगदी अखोयना मदुगी अहकपा चैराकसिंग अल्लाहगी माइकैदगी फंगनी। अल्लाहना चैराक पिरक्पा मतमदा अल्लाहना फाबीरक्पा मतमदा अखोयना कना अमतना मदुगी मायोक्ता वाकटलुबा मदुगी मायोक्ता एक्शन लौखटनबगी हकसु पांगलसु अमा फावबा लैरोय हाइबसि अखोयना कावरोइदबनी। अल्लाह रब्बुल इज़्ज़तना अखोयदा महाका नक्सिननबगी दमक्ता अखोयगी नुंगी ओइबा अखोयगी थवाइगी ओइबा हिरम असि nganथोइननबगी दमक्ता इबादत कया अमसो अखोयदा सिन्नबिरी। हाइरिबा इबादत सिंग असि तौरगा अखोयगा अमदी अल्लाहगागी मरक्ता लैरिबा लापनबा दो नक्सिननबगी दमक्ता अल्लाहगी माइकैदगी पुंसी असिदा मंगाल अमा फंगनबगी दमक्ता हयेंग महाकी मनाक्ता हल्लबा मतुंगदा अदुगुमलबा अचौबा अवांगबा थाक महाकना याबीबा हाइबा खुदोलदो फंगनबगी दमक्ता मसिगा इरोइनना ताइबंगपान असिदा अखोयना इबादत तौबदा लाइनबगी दमक्ता अखोयगी इबादत सिंग असिबु अल्लाहना याबीनबगी दमक्ता अखोयगी समाजगी ओइबा पुंसी मरेल इमुंग मनुंगी ओइबा पुंसी मरेल मरुप मपांगी ओइबा पुंसी मरेल ममा मपा मचा ममा हाइरिबा ताइबंगपान असिदा हिंगमिन्नरिबा खुदिंगमक असिदा कनाना कनादा करी करी हक लै कनाना कनादा कदाई फावबा हेंजनबा याय कदाई फावबा हेंजनबा यादे हाइबगी ngमखै कया अमा अखोयदा सिन्नबिरखरे। हाइरिबा सिंग असिगी मरमदगी अखोयना अखोयगी इबादत सिंग असिगी थाक वांगदोरिबनी। करिगुंबा अखोयना इबादतना मयाम अमा तौबा अदुगा हुकूक सिंगबुना अखोयना नाथैरबा अखोयना इंसान मियोइबा सिंगी हकता अखोयना तौहैदबा अखोयना तौफम थोक्तबा थबक सिंग तौरबा इंसान मियोइबा सिंगबु वहल्लबा इकाइबा पीरबा बदनाम तौरबा इंसान मियोइबा सिंगबु वहन्नबा होतनरबा इंसान मियोइबा सिंगी हक सिंगबु मत्पीनबा होतनरबा अइगी पांगल कल्ले मतागुम अइना पैसा पाइ मतागुम अतोप्पा मियोइबा सिंगबु हंथना येंगलबा तुकच्चना येंगलबा अदुइबा तारगदी अखोयना सोंजरिबा अल्लाहगी ममिंग अल्लाहगी मिंगलेन नमाज अदगी जिक्र तिलावत हाइरिबा खुदिंगमक असिगी मगुल लैरोइदोरिबनी। हाइरिबा हिरम खुदिंगमक असिबु इस्लामदा हुकूकुल इबाद हाइना कवी। हुकूकुल्लाह हाइरिबसिददी इंसान मियोइबसिंगना अल्लाहबु कीबा मरमदगी नानथोक्तनबा अयामबसिंगना होतनै नमाज थादोक्तनबा रोजा थादोक्तनबा ज़कात पिथोक्नबा ngमलगना हज तौननबा हाइरिबा हिरमसिंग हुकूकुल्लाहगा मरिलेनबसिंग असिदी ngमलिबा मखै पांथोक्नबा होतनै। करिगुंबा पांथोकहौद्रबसु अकीबा फावरकपा मतमदा मदुगी कजा तौनबा मदुबु कोकपीनबा तौबा इस्तिगफारना तौबा हाइरिबसिंग असे इंसान मियोइबना तौई। अदुबु इंसान मियोइबा अखोयना यामना थौसाद्रिबसे हुकूकुल इबाद की हिरम असिदनी बंदा सिंगम मरी लेनबा बंदा अमना अमगा मरी लेनबा चामिन थकमिनबगी नुंसी चानबगी सेल थुम लौथोक लौसिन तौनबगी अदुदगी अमना अमगी मतांगदा फनबा सिनबा नत्रगना फत्तनबा सिनबा हाइरिबा हिरम सिंग असिदनी इंसान मियोइबा अखोयना यामना सोलिबा असि। अदो अखोय अमुक्तंग येंगसि हदीस की लारिक कया लैरिबा असिदा फिकाहगी लारिक कया लैरिबा असिदा अखोयगी खुदम ओइना हाइरिबदा चाउख्रबा लाइरिकसिंग असे मसिदा बुखारी हाइरो मुस्लिम शरीफ हाइरो हाइरिबसिंग असिदा इबादत की पंदुबसिंग असे पंदुब मतेक अमदा पेज खरदा लोइख्रबनी। लेमहौरिबा पेज कया वॉल्यूम कया असे करिगी मरमदा ओइ लैबा योनबगी मरमदा निका तलाक की मरमदा मामला सिंगी मरमदा सियासत की मरमदा कारोबार की हिरमदा हाइरिबा लमचत सजत की मिवांगांगबगी चिरोल चटपगी अदगी इमा बाबा सिंगी हकसिंग इचिलिनाउगी हकसिंग हाइरिबा हिरम कया असिना मसिंग यामना हेना पिक थल्लगा लैरिबनेबा। मसिना हाइनिंगलिबसि करिनो इंसान मियोइबसे ताइबंगपान असिदा अखोयगी इबादत खक तौनबगी लाकपा नत्ते इंसान मियोइबदा अल्लाहना जमीन लैमाय असिदा खलीफा सेमलगा थारकलिबा असिदा अखोयना इसागी हकसिंग अदो चुमना चुमना पांथोकलगा अदुगी लोइनना इबादतसिंग असेसो मानना थादोक्तना नुंसीना यामना फजब मोंगदा पांथोकलगा अल्लाहगी मनाक्ता माइ पाकपा अमा ओइना अखोय हनगदोरिबनेबा। मरम असिना अखोयना मितकुप खुदिंगमक्ता हुकूकुल्लाहगी मरमदसु हुकूकुल इबाद की मरमदसु अल्लाहबु अदुमक कीरगा लैगदबनेबा। अल्लाहना महाकी अथोइबा कलामे पाकता करी हैना हाइबिरी यौम यंजुरुल मर्अु मा क़द्दमत यदाहु व यक़ूलुल काफिरु या लैतनी कुन्तु तुराबा।
insan miyobasingna hayeng kayamat kilometer magi makhutna tawkibasing haibadi taibang pan asida leiringaida aikoina tawkiba afaba fattaba khudingmak ase loina uraganeba aikoina ngasi taibang pan asida amambada anganbada aronbada afongbada tawiba thabak tharom khudingmak ase ama fawba lemna mangba natte loina mak record tawraga Allah gi manakta leiribani aduna hayeng aikoina tawkibasing ado ura matungda kafir singna hayeng Allah gi yathang injakidabasingna Allah gi yathang rasul gi yathang singbu nathai khiba kangbu sing aduna hayeng ningam daba ma phawraga kari hayak lagani ya laitani kuntu turaba oh aisi kari gumba laibak oijaram labadi kaya faram gadaba haina haibidi laibak oina leijaram laga hisab kitab yaudana aigi amal singbu record leitana Allah gi manakta lakpa matamda aikhoi laibak oina mangkidaba Allah gi manakta leploi daba oiragadi kaya da faram gani haina ningam daba ama phawrakkaneba adubu hariba ningam daba asina kari mata kanabadi piba ngamlaroyeba aduna miyoi bagi punsirol asayam masigi asida Allah rabbul izzatna amana amaga nungsi chanaba amana amagi hak pangthoknaba hariba faklang phajakraba ningthikraba faklang asina insan miyoi ba asibu koisil laga thambiribaneba aduna ngasi miyam gi mangda haijagadoriba ase aikoi brotherhood insan miyoi basingi amana amagi marakta leinariba mari amadi amana amagi ngamkhaida kaya phoba kadai phoba henjanaba yai kanagumba amagi aronbabu aikoina kadai phoba khangba yai kadai phoba khangba yade kadai phoba khangbada haram oibano kadai phoba khangbada faraj wajib oibano haibadugi matangdani ahanbada aikoina khanggadabasi mu'min khudingmak machil manauni Allah rabbul izzatna mahaki athoiba kalange pakta haibiribani innamal mu'minuna ikhwa awoiba mak mu'min singdi amana amagi marakta machil manauni haina sumaina tawduna Bukhari amadi Muslim Sharif ke hadis ni nungsiba aka sallallahu alaihi wa alihi wa sallam na hidok piribani al muslimu akhul muslim musalman di musalman ki bahai ni machil manauni haina haiba Allah amadi rasul gi pautak asidagi aikoina khangba ngamme karino haibadi Allah rabbul izzatna haiba wahi asigi haiba pautak asigi maramdagi miyoiba khudingmakki marakta achiatpa nungsiba atotpa kisi yamakki janbiri haibasi haibidi machil manau amagi haksi karino mi amagi damakta phanaba khakta sinba amana amagi awabada ubangamdaba matiang pangningba phawba amana amagi phanaba ta sinba haiba wakhallona se miyoiba ama oina musalman ama oina mu'min ama oina hingnaba gi damakta kayamatik tangai fadabano haibase Allah amadi rasul gi pauta asidagi aikoina khangbangamneba kadai phoba haibiri Bukhari amadi Muslim gi hadis ni hariba hadis asisu karino la yu'minu ahadukum hatta yuhibba li akhihi ma yuhibbu li nafsihi haibidi nakhoi manungdagi kana ama phawba musalman oibe yaroi kadai phawba nakhoi nasana pamba ado nakhoi gi bhai gi damaktasu nakhoi gi nasil lanaw gi damaktasu karigumba pamjaba ngamdraba haibidi karino insan me ba khodimakna afaba haiba posak khodimak afaba thabak khodimak ase masagi damakta pamjayeba kana amatana masagi damakta ikaiba awaba khudong thiba hariba singase mi amatana pamdeba sumaina nangna sana na sage damakta awaba khudong thiba oiba pamdabado mai thiba oiba pamdabado adumaina tawduna nangi bahai singe damakta su nangi musalman marup singe damakta su nasil nanaw singe damakta su makoi gi damakta phattaba oiba pamganu nangi damakta afaba oiba pamdiba adumaina atopa bahai singe damakta su afaba pamjau haibaneba islam na ikhoida piriba pautak ase hariba asigi makhada aikoina khantaba yabasi karino insan miyoiba amana aina tawba phattaba ase aigi amakpasing ase achauba guna hoisanu apikpa guna hoisanu masi kana amatana khanghanba pamdeba sumaina tawduna kanagumba amagi amakpadusu aina atopada khanghanbase pamloidabaneba kaidawnungda masi musalman ama oibagi achauba magun amani karigumba masi yaudrakadi mahak asengba musalman oiroidoribani Quran amadi hadis ki matunginna aina aigi aronba bu phongdokhanba pamdaba adumaina tawduna aikoina insan miyoiba amagi aronba singbu khangnaba hotnaba amadi madubu miyamda khanghanaba hotnaba hariba ase khwaidagi tukatchaba khwaidagi phattaba khwaidagi haram oiba achauba haram oiba thabak ama khaktangneba hariba thabak asidagi aikoi khudimakna hinglaga laigedabane aduna afaba miyoi sing gyan laiba miyoi sing lausing laiba miyoi sing na makoina kari tawi taibang pan asida lairiba Allah gi aron basing Allah gi shakti sing ase masibo khangna bata hotnaiba Allah gi afaba banda ama phawona kanagumba amagi phattaba kanagumba amagi amakpa thijin homjin bagi damakta makoi gi tanglaba punsigi matam sing ase makoi gi tanglaba gyan lausing ase kaidau nung thajen deba aduna khwaidagi medium oiriba khwaidagi thabak leitaba khwaidagi tukatchaba thar class ke mi haragadi masagi mathau thadok laga masagi pukningi asoibasing masagi thamoigi masagi punsigi asoibasing da yengsingbagi mahutta kanagumba mi amagi punsigi asoi aran singbu thiraga leiriba madu hongdoknaba hotnarga leiriba se khwaidagi tukatchaba yarba dugum lo misak amaneba islam ki pauta ki matunginna islami shariat na aikhoida fattaba wakhal kanagumba amagi maramda fattaba wakhal khanba phawba thinglibaneba kanagumba amagi maramda magi aronba singbu thijinba asidagi yamna akanba mawngda thingbiribaneba maramdi hariba thabak sing asigi phol ase yamna tamthiba oyeba
Kanagumba mi amagi manamda aina karigumba fattaba wakhal ama khanba taraba magi wangang ama uba magi thabak ama uba magi asoiba manba ama ubadagi aina thamoida madugi amak pamak khangat pahuragadi aina khanba khaktada pentholaga leiba ngamdeba haiba fattaba dugi manamda henna khangnaba madugi source sing thinabagi damakta insan mi base hotnaba haurakani adugi maramdagi makhoi anigi marakta yengthinaba ma tukachaba ma makhoi anigi marakta hana leiramba thajaba nungsinaba se asum mut thaba hauraklani aduna sigi maramdagi insan mi ba samasa sida tangdu leitaba amana amabu nungsi chanabagi nungsiba khongchat ado madupum kai ba horakeba Allah Rabbul Izzat na kari habiri ya ayyuhalladhina amanu ijtanibu kaseeran minaz zanni inna ba'dha zanni ismun Allah na habiri bani kari haina ho iman puraklabasing iman yaurabasing nakhoi hingu wakhal yamna khanbadagi inna ba'dha zanni ismun wakhal kharadi miyoi bana sagat wakhal kharadi aranba oi haidi gunah oi wakhal lon khara madi gunah oi sini Allah habiri basi wala tajassasu haibidi kana gumbagi aronba bu thijanganu kana gumbagi amak bu thijanganu wala yaghtab ba'dukum ba'zan amasung kanagumba amagi miwa nganganu kanagumba amagi gibat tawganu bahay amagi gibat tawganu ayuhibbu ahadukum ay ya'kula lahma akhihi maitan fakarihtumuhu nakhoi na masi pambara nakhoi gi manungdagi nakhoi gi bahay gi sa ado asiba sa ado nakhoi chaba pambara fakarihtumuhu masi nakhoi na pamde masi nakhoi na tukat chayeba wattaqullah amasung Allah bu kiyu innallaha tawwabur rahim awai bamak Allah di yamna kokpi haiba minungsi laiba mapuni Allah Rabbul Izzat na ayat asida haibiri basi karigino ho iman yaurabasing dani ko hari base iman lairabasing nakhoi ge thamoi de iman laiba taraga su nakhoi na hari ba thabak sing asi nakhoi na pangthok taba taragadi hari ba thabak sing asi de ngak na chattaba taragadi nakhoi ge iman aduna ai ge nakta hinglaba ngamloi ai ge yaba phangloi haibudune ba haibiri base ijitani bu kasiram minaz zanni wakhal yamna khanbadagi hingo kanagumba amagi maramda wakhal henjinna khanba wakhal thaba kokchaubi thabadagi hingo kanigi damakta wakhal lon khara madi gunah oyeba aina khalibado mina tawramda biyai oiramda biyai madugi maramdagi aingonda gunah oirakpa yaiba masigi makhada kari hari wala tajassasu kanagumba amagi punsida nakhoi kanagumba amagi punsigi CCTV camera gum oigano nangi punsi aduna kanagumba punsi amagi aronba sing thijanbada amak pasing thijanbada taktumna laikha ta na manghan gano wala yaghtab ba'zukum ba'zan amasung kanagumba amagi phattaba oiro apaba oiro hairiba mi aduna taba matamda nungai roidaba sauninggadaba sing ado kanagumba ama phawda haiganu chirol chatkanu miwang ganu Allah na haibiri basi aduga hariba thabak sing asi kayamatik phattabano kayamatik thak handabano haibasi khanghanabagi damakta Allah na piriba praman asi angoba ayuhibbu ahadukum nakhoina masi pambra ayakula lahma akhihi nakhoi gi bhai gi nakhoi gi nasil naw adugi asiba sa ado chaba fakari tumuhu masi kana amatna pamte masi nakhoina pamba thabak natte maram asina haiba nakhoina pamdaba thabak ase masdagi hena phattaba thabak ni kanagumba amagi amak pathijinba kanagumba amagi miwa ngangba maram asina haiba thabak sing asigi matangda nakhoina masi tawge hena khalakpa matamda nakhoina tawnilakpa matamda wattaqullah Allah bu kiyu innallaha tawwabur rahim du karigumba nakhoi dagi soidana oithorore tawrore pangthorore adoiba taragadi nakhoi Allah bu kiyu Allah da kokpiyo haijau maramdi karigino Allah rabbul izzat sayamna kokpi haiba amadi minungsi chawba mapu amakhakdang masiga mari lainabada sahih bukhari sharifta hadith ma sumna laqi hazrat abu hurairah radhiyallahu ta'ala anhu na paudamba kari haina qala rasulullah sallallahu alaihi wasallam la tajassasu wala tahassasu wala tabaghazu wala tadabaru wa kunu ibadallahi ikhwana kayada nungsi graba islam na ikoi masen marakta nungsi na bagi thakasi kayada wang thambiri bano yango Hazrat Abu Hurairah dagi paudamni Allah gi Nabi sallallahu alaihi wasallam na hidok pili bani na khoi tajassus tawganu kanagumba mi amagi amak pasing aron basing thijan ganu sumaina tawduna wala tahassasu amasung kanagumba ama phawda yengthina ba thamganu laman khomge khan ganu lumpu tawganu wala taba gazu amasung amana amagi mayokta lainagano adi wala tabagazu nokoi amana amagi yekna bo oiganu phatta bo khal thamnaganu yengthina bo khal thamganu wala tadabaru amana amagi mayokta laiganu wa kunu ibadallahi ikhwana pumnamak Allah gi banda khuding mak machil manauni hairiba thak asida hairiba level asida hairiba lai asigi makhala ikhoina leigitabani pumnamak aikoi gi isil naw amani haibagi lai asida gi kaidonung to mapal nan thokna ba lai asibu khoihen bayaba muthan bayaba masak thian bayaba thabak tharom ama bhawba ikhoina tawroidabani karigumba masi tawraba ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯥꯈ꯭ꯔꯤꯕ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯡ ꯑꯃꯗꯤ ꯍꯗꯤꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯃꯣꯃꯤꯟ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯦꯡꯕ ꯃꯣꯃꯤꯟ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯜꯂꯥꯍꯒꯤ ꯔꯖꯥ ꯑꯜꯂꯥꯍꯅ ꯌꯥꯕꯤꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕ ꯐꯪꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕ ꯐꯪꯂꯕꯗꯤ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ
अदुन इंसान मियो बसिंग दा अल्लाह रब्बुल इज्जत ना अमदि नुंसिबा रसूल सल्लल्लाहु अलैहि वसल्लम ना पुंसिरोल की अकुप अकुप हिरम सिंग अखोई की वखल ना ज्ञान ना फोबल लाबा फंगदबा हाइबदि अखोइना हारिबा थबक असे फत्तबा ओइरमगदरा गुनाह ओइरमगदरा हाइना फोबा अखोइना खलुदबा अदुबु मदुगी मरमदगी समाज असिदा अकाय अतोय कयादि थोकपा अमना अमगी मरक्ता नुंसि चानादबा लांजाव कया थोकनबगी मरम ओइरिबा हाइरिबा थबक सिंग तो कुपना कुपना इस्लाम ना मदु सिंबु थिंगबिरिबनेबा यामना कुपना हजरत इब्न अब्बास रज़ियल्लाहु ताला अन्हुना असुमना रिवायत नम पाउदमली करी हाइना कनागुम्बा मिसक अमना महांगना उदबा महांगना मंगदबा मंग अमबु मंग हाइना करिगुम्बा लिसलबदी महांगोंदा असुमना हायो हाइबदी गेहू अनीगी जौ अनीगी मरक्ता किसी थाजिन्नौ हाइना मागी अजाब अदो चैदाक अदो हंथनबगी दमक्ता अदुबु मसी माना कैदमुंगदा ngamloi हाइबदी मसीगी गुनाह से सुबसोई सोइदना मसीगी चैदाक से फंगदबनी हाइबनेबा अदुगी मतुंगदा करियन हाइबिरी कनागुम्बा मिसक अमना मीना ताहननिंगदबा कांगरुप अमना ताहननिंगदबा वा अमबु महांगना तानबा होनरबा अदुइबा तारगदी कयामत के निमित्ता अखोइगी लिकली सौदोहल्लगा मागी मनाकोंगदा हाइजिनबिगनी कनागुम्बा मी अमना ताहननिंगदबा खंगहननिंगदबा अदुबु महांगना तानबा होनरबा लुम्मगा लोलगा तानबा होनरगदी अल्लाह रब्बुल इज्जतना मागी मनाकोंग अदुदा हयंग लिकली से सौदोहल्लगा हाइजिनबिगनी अल्लाहना अखोइबु कनबिसनु मरम इसननी इस्लाम ना इखोइदा कनागुम्बा अमगी युमदा चंगबदा हान अयाबा लौ हान सलाम तौ हारिबासी कनाना खंगनी इमुंग अदुदा अइना खंगबा यादबा करी करी थबक थरम सिंग तौरमलगा लेरमगनी हाइबदो मदुदगी इखोइगी सेनजनबा मदुबु थुपचनखिनबा कुपसिनखिबा नंगनबगीदमक्ता इखोइना अहानबा युमदा चंगबदा कनागुम्बा अमगी युमदा चंगबदा मपानदगी अयाबा लौ सलाम तौरगा चंगो हाइना ताकपिरिबासी कयादा फजखरबा इस्लाम की पौताकसिंग असे कुरान हाइबिरिबनी या अय्युहल्लज़ीना आमनु ला तदखुलू बुयूतन गैर बुयूतिकुम हत्ता तस्तअनिसू व तुसल्लिमू अला अहलिहा ज़ालिकुम खैरुल लकुम लअल्लकुम तदक्करून हाइबदी पांदमसी येंगोबा इखोइदा कनागुम्बा अमगी अरोनबसिंग अदो मदुबु लोटलगा दमक लैजखिनबगी दमक्तनेबा इखोइना खंगबा ngамदनबगी दमक्तनेबा कनागुम्बा अमगी युमदा चंगबदा सलाम तौरगा चंगु अयाबा लौरगा चंगु हारिबसी हो ईमान यावरबसिंग नखोइना सागी युमगी अतोप कनागुम्बा अमगी युमदा चंगबा तारगदी नंग अयाबा लौद्रि फावबा चंगनु मखोइदा लैरिमलिबा मिसिंग अदुदा नखोइ सलाम तौद्रि फावबा चंगनु हाइबिरिबने मसी नखोइगिदमक्ता यामना फब थबक अमखक्तंगनी करिगुम्बा नखोइना पौताक लौसिनजबा हैरबदी मसी नखोइगिदमक्ता फब ngakतंगनी मसीना अखोइदा थोलकदबा इकाइबा अवाबा फितना कया अमदगी कनबिनबा मरम ओइगदोरिबनेबा मरम मसिना नुंसिजरबा इसिले नाउसिंग कनागुम्बा अमगी अमक्पा अरोनबसिंगबु अयाबा याउदना सरई दरकार लेतना अखोइना थिजनबा मदुबु खंगनबा होतनबा हाइबसे मसी हरामदी हाइरिबा थबकसिंग असे मसी मोमिन अम ओइबगी गुन अदुगी मायोक्ता चाउना लैबा अदुमलबा मोमिन अमबु जहन्नमदा इन थगदबा लहगी अपामबदगी लापथोक हनगदबा थबा अमखक्तंगनी हाइबसे अखोइना कावरोइदबनी ngasi अखोइना दुनियागी अपामबा खजिक्तंगी दमक्ता नुंगाइतबा खजिक्तंगी दमक्ता कनागुम्बा अमगी अरोनबबु हनदुना थीनबा होतनरिबा कनागुम्बा अमगी खंगहननिंगदबा वफमसिंग अदुबु मयामदा खंगहनबा होतनरिबा सोशल मीडिया की मतम मसिदा हाइरिबा कुरान अमदी हदीस की मतुंग इन कुरान अमदी हदीस असे कयामत फावगिदमक्तनी कयामत फावगदा लाकदोरिबा पोसक खुदिंगमक्किदमक्तनी हाइबसे अखोइना कावरोइदबनी ngasi अखोइना कनागुम्बा मी अमगी मोबाइल दा पाइरगा WhatsApp तनी खंगदे Facebook तनी खंगदे चंगलगा अखोइना येंगलिबा कनागुम्बा अमगी कॉल हिस्ट्री येंगलिबा कनागुम्बा अमगी येंगहननिंगदबा मेसेज सिंग येंगलिबा मसी पुमनमगसे हराम नी हाइबसे अखोइना कावरोइदबनी कदाइ फावगे हाइबदा मतै मनाव अनीगी मरक्ता फावबा अमना अमगी अयाबा याउदना अखोइगी अमना अमगी कॉल नत्रग कॉल हिस्ट्री मेसेज हिस्ट्री ओइरो Facebook ओइरो करी ओइरो हारिबसिंग चे येंगबगी अयाबा कैदोनुंगदा लैतेबा अल्लाह रब्बुल इज्जतना इंसान मियोबसिंग असे मसा मसा की जात की ओइना यामना मनिंग मखा तमना सेमख्रबनी हारिबा मनिंग मखा तम हिरम अदुदा मसाना अल्लाहबु कीजरगा अल्लाहबु नुंसीजरगा अल्लाहबु लाचरगा ताइबंगपान की निजाम असिदा चुमना चटलगा कनागी हक मत्तबिदा अल्लाहबु फंगजनबा होतनगदबनेबा मरम असिना ngasi अखोइना खजिक्तंग नुंगाइतबगी दमक्ता कनागुम्बा मी अबु चोफन नंगनबा होतनरिबा कनागुम्बा मी अबु बदनाम तौनबा होतनरिबा कनागुम्बा मगी असोइबा म उरे हेक्ता अखोइगी करिदा सोशल मीडिया दा वीडियो नमगा थादो होनबा होतनरिबा फोटो नमगा थादो होनबा होतनरिबा हाइबसिना अखोइगी कंगलुप असे अतोप जाति सिंगना अतोप खुंगंग सिंगना अतोप लैकाइ सिंगना अखोइदा हारिबा अइना थादोलिबा फोटो असि उरगा वीडियो असि उरगा अखोइगी लेवल असि महोइगी वखलला कयामतिक हनथगिगनि हाइबसे अखोइना खनगदबनेबा कनागुम्बा इमुंग अनि दुनियानी ताइबंग पानी मसिदा धर्म जात बिजात लैते नुंगाइबा नुंगाइदबा हाइबसे साउनिंगबा हाइबसे लोइनमक खना चाइनबा लोइनमक फत्तबा फिबमसिंग असे थोकलिबा ngakतनेबा असि इमुंग अमगा खनबा से मागी नुमिंग मनुंगी नुंगाइदबा मरममदगी ओइरमबा यायबा मदुबु थेमजिनबा फाथबा लोचिनबा नुंसी नाननबा होनबगी महत्ता वीडियो नमगा थादोरलगनी अदुगा ताइबंग पान मसा पुंबसिदा थुंगना यंगहलगनी हाइरिबा गुनाह से अखोइ कनाना पुरो थांबंगबनी खल्लेबा नुंसिरबे चेल नाउसिंग सेगुलबा गुनाह मचा मचा से अखोइना गुनाह ने खंदे
Kanagumba mana guna hama tawrame akhoi na khoi si guna tawdabra tayang pan asida guna tawdaba kana leibanoba akhoi amuktang isagi nung asida onsil laga yengsi ai si kayam maklibano kayam senglibano haibase akhoi na yenggadabane ba ai gi isagi amakpa mingsian gum lak lak lang na leiraba amakpa singa sai akhoi na yengjin bangamdaba masibda yengjan bagi thijan bagi matamna tha thadaba aduga kanagumba amagi amakpa kanagumba mi amana guna tawrabo ne khalo video namaga photo namaga thagat pirakpa adagi kanagumba mi ama guna tawba maramdagi pharaga madubu toba ta honagi hona bagi mahutta madugi chairak pi bagi video namdana adu video nam khudam oina kanagumba mi ama huran bagi damak tawsi phare na khalo ne khunjida khunjida lairiba mi huran basu zina tawbasu corruption cha basu adagi mi gi sen thum kaya matlaga lairiba mi kaya so mayam na phara ba huran ba sabon ke huran basida mayam changaga phuga dori me adu phuriba mi sing du kanana wasaklaga haiba ngamgadra mahak guna ama fawa tawdri haibase haiba ngamgadra mahak mi gi potram fawa huran tri mi gi maral am fawa huran tri haibase ngamgadra masina huran basing bu sagot panate ko akhoi gi huran basing bu warak pagi phatta bata wasing bu warak pagi niti niyam se lale masina teba islam na takli base kanagumba bu khun thungna sagrak phak na ikai ba piraga aina mi du bu karamai na warak ka dorna madu dai magi bukning ta chumthokning bagi mahutta hena angam taning bagi ama hena phatta bata ning bagi adum laba laman gi wakhala ma bokhan ga dori bane maram asina thabak khudimak se phajaba mawangda hona gadabani ya tayarak tre tangai phadre karigomba mahak adu mahaki chairak adu miyam mangda pidaba taragadi khun asida mayam asida adugum laba amakpa effect ama lakadaba side effect achauba laigida boiba taragadi khun adu lairiba alimul masingna natraga laibak laingak sason gi mateng lauro di khangde madu chumthokna ba hona gadabani akan bagi darkar lairabasu chairak ki darkar lairabasu maduna tabada ngasi imung manunggi macha maru wapangi koina sanabagi wathi warem sugum basing sigi taikhoi ngahak hakki pokning da sagalak bagi una hatawrubasing adu mayam mangda phongdo phongdok halaga maduda akhoi harau jariba pen jariba nok liba ngasi social media ase akhoi na lana sin baram dagi insan mi bagi pokning dai akhoi gi thamoi da lairam ba mi amagi nungsi ba se pumang mang khrabane ba ngasi kanago mi ma lambi de accident thoina khallo hai accident da photo ka phauna ba madu eng hauna ba kholhauna ba sok pa du yengjen bagi matam phawba leitre ba hojikti interview ka laujal accident thoga leire mi du da aduna hojik reels video mayam thagat le facebook ta karida kanagum mi ma hana ahal lama karigum ma chatpada tu bu kan da mayam chensil laga hogot pi aduna ahal na dugi ma fi kan thok pi duna torong bodo hojik ti kanagum chumna chachaba da khudi thi duna tu ra suma du video namaga comedy funny video on thoga mayam punna nok na bagi marama ma oire aduna ikhoi gi mayam singe khoi gi mayam gi asoi basu mayam gi afaba thabak sina ikhoi social media da phamung da happy pa ga yenga ga emotional oina ba maram oikhre mayam gi asoi basing asibna ikhoi na phamung da hebla ga phak lok na ba maram oikhre hai riba amal singa siga akhoi na allah gi manakta makraba mot kraba amal kaya asiga akhoi na tute phute oiboi oida boi mathong cha boi cha da boi sonjari ba laujari ba khara asiga punna allah gi mamang da pusil matam da allah na akhoi na harau gadra maram asina nungsi jarba isina nausing isa gi punsi chumna ba hotna si awaba miyoiba khudimaki punsida laklibani maduda mateng pangnaba hona gadabani kanagumba miyoiba ngaktani soi miyoiba khudimakta phattabagi ithil laklibani matam matamgi phibam phimdagi matungina madubu afaba mawngda aron mawngda phathabina hona gadabani Allah Rabbul Izzat ke thousand liang se nungsiba rasul sallallahu alaihi wasallam na habiribani kanagumba mi amana kanagumba amagi amak pa losen birabadi hayeng kayamat kinumita mahaki amak pa tara Allah Rabbul Izzat losen bigani haibani kanagumba mi amana mi gi amak pa singu phongdokna ba mingonda lijadaga mayam khangan na ba hona bataragadi Allah Rabbul Izzat na mayumda phamna magi mangolda phamna imungda phamna rumda phamna mabu chophan nangan gani haibani ba masigi wandok aikoi gyan leiba ngaktani aikoina khanglabani aikoina naitom lai matamda kayamatik tukut chaba kayamatik chopa thabak sing mobile gi maramdagi aikoi gi wakal na oiro amana oiro sanariba hai basing ase Allah na lochal laga parda tawroga thamli base aina atoppagi aramak pa aron basing bu losen bangam draba adoi bataragadi hai riba mi ama phawna khang bangam loida amak pase Allah na no phongdo halakane Allah Rabbul Izzat akhoi bu hairiba guna asidagi kanbisanu amadi tayong pan asida hingliba asida Allah gi ibadat singa loinana mahaki hakama singmo pung phana pangthokpa ga loinana mahako nungsibada ngaujabaga loinana nungsibara solgi sunnatta thawai hakchang kathokpa loinana ikhoi gi Islam na Quran hadith na piriba mioi masel marakta hingmin bagi phajaba niti niyam thamliba ngamkhai singa do madu lansandana yamna niyam chumna hingbangam bagi pangal pi besanu ikhoi khodi mona suma sigi namakta hona gadabani Quran amadi hadith pukhang na hona gadabani aduga hingliba punsi matek asida Allah bu phangjauna ba dunia gi hiram dagi amadi ibadat singi hiram dagi Allah bu phangna ba hona gadabani Allah Rabbul Izzat na ikhoi khodi mako pangal pi besanu wa ma alaina illa al balagh